Oil pump Singda container da thau loba amasung panic buying tauba thingnabagi pandamda CAF and PD ge official Singna Ngasi Tonganba oil pump Singda Hakthengnana Chattuna Yengsinkhre CAF and PD ge director Yumnam Nelson gi mideng makha da OSD POL Haubam Bobby amasung Imphal West ki district supply officer L Ibodonbina luchingba official team amana Imphal manung da leiba Tonganba oil pump Singda yengshinbagi thabak adu chathakibani Yengsinkhre charaduga mari leinana OSD POL Haubam Bobby na phongdorakpada container puraklaga oil pump Singda gi thau lainare haibagi wakat lakpadagi thong adu thingnaba yas yengshinbagi thabak chathabani oil pump kharada barrel da thau piramba thingnabadagi khudakta container da thau pibilephan ki oil pump ki official Singda su container puraga thau loba lakpada thau pidanaba pautak piki kanagumana container da thau lowning balerabasu marilenaba deputy commissioner dagi ayaba lawraga lawbiyu haike Manipur gi oil depot da thau marang kaina leiri transporter Singna su leptana thau pusilakli miyamna thau fanglaroi haiduna panic buying tawbiganu haina mahakna appeal tawrakli amarom da LPG gi consumer Singna masa gi agency Singda Chattuna KYC tawnaba Haubam Bobina Kanghalakli, Bobina Makataraduna, Center Ganovo Tausila Sigmatungina KYC Tahuba Sina, gas book Tawada Miss Coloma Piragayamna, Live Mong da book Tawbo Yahalagani. Gas delivery Tauram Lavamatun the Numit Kunmanga Suba Kudingi, book Tawbuki Kudong Java Supiri Hairi. Karigumba consumer Singna KYC, Tawhoda Batarabadi, Matam Karagi Matung the gas cylinder Fang the Buki Kudong Chadaba, Mayok Narapuyai, KYC. Hana tawkraba consumer singidi amuk hana tawbagi mathau taroi miss call pi khraba matung da delivery authentication code DSC lakpa aduna gas delivery lakpa da utlaga consumer na gas lobi gadabani maram aduna DSC adu manghan bayade miss call pi gadaba number na 8454955555 number amutang hana ningsing jeri 8454955555 ni haina phongdoki IOC की हाई 300 अमसों 400 किलोलीटर SSD से सी एकदम नुटी की एकदम नॉर्मली थादु इबा अदो सी थादु इबा थाउ से पेट्रोल पंप सिंगसिना मयाम सिंगसिना अदु बन तौरे अदु तौरे हाइदी कंटेनर दा लोक्सन नगिबा देगी मयाम सिंगसिना पैनिक बाइंग तौसलक पदेगी वन डे की थाउ सिना एटलीस्ट आम द हफ्ता अमा 10 डेज पम अमना माइ योलेबा पोतो पैनिक बाइंग तौने नोमदल लोसन थोखरनेबा नेक्स्ट डे ददी थाउ लेरो अद IOC दगी अमुक चलान का कांदम लाकदा फैक्टर लेबनिना अदुगी मतम खर लौनबदुई मतुंगिना मोइन इवनिंग दमुक थाउजे थारानी अदुगी मरक्ता अमुक पेट्रोल पंप जंग थोंग लोलनेबा हाइदी लैथोखरबनिना अदुसु फैक्टर हमने अदु मयामना BPCL की थाउ एट लोलगा IOC सु एदुम लोलबो हेते वखंद खनबीबदो अदुम खतंगदी रिलैक्स तौबियोना हई केबिन पीडी की माइकैदी हाइजगे तौबने